ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯧ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅꯤ꯫ ꯊꯝꯕꯧꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ꯫ ꯊꯝꯕꯧꯗꯤ ꯌꯨꯝꯗ ꯂꯩꯇꯦ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯅꯤꯡꯕ ꯃꯑꯣꯡꯗ ꯂꯥꯎꯅꯕ, ꯈꯠꯅꯅꯤꯡꯕ ꯃꯑꯣꯡꯗ ꯈꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯎꯅꯕ ꯌꯥꯗꯦ꯫ ꯍꯨꯏꯒ ꯍꯧꯗꯣꯡꯒꯗꯨ ꯃꯉꯥꯏꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯃꯗꯨꯗ ꯇꯊꯣꯠꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯀꯩꯅꯣ? ꯇꯨꯃꯤꯟꯅ ꯆꯥꯛꯇꯣ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯕ ꯌꯥꯗ꯭ꯔꯣ? ꯑꯩꯉꯣꯟꯗ ꯀꯥꯏꯁꯨ ꯌꯦꯡꯕ ꯁꯥꯔꯗꯅ." "ꯌꯦꯡꯂꯛꯀꯅꯨ, ꯌꯦꯡꯅꯤꯡꯗꯦꯅꯦ." "ꯏꯁ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯆꯦꯗ ꯌꯦꯡꯗꯣꯏꯕ? ꯌꯦꯡꯖꯗꯦ, ꯁꯪꯖꯗꯦ ꯑꯩꯈꯣꯏ." ꯍꯧꯖꯤꯛꯇ ꯃꯃꯤꯠ ꯑꯅꯤꯁꯦ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯤ꯫ "ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯕ ꯖꯥꯠꯅꯤꯗ." "ꯏꯆꯦꯕꯨ ꯀꯌꯥꯝ ꯁꯛ ꯐꯖꯗꯨꯅ ꯑꯩꯅ ꯏꯆꯦꯕꯨ ꯌꯦꯡꯗꯣꯏꯅꯣ? ꯌꯦꯡꯖꯗꯦ ꯑꯩꯈꯣꯏ." "ꯏꯁ, ꯌꯥꯝꯅ ꯐꯖꯕꯤꯒ ꯁꯥꯔꯗꯅ ꯁꯪꯗꯦꯕ." "ꯍꯣꯏ ꯏꯕꯦꯝꯃ, ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯤ ꯍꯥꯏꯕꯗꯣ ꯅꯕꯦꯝꯃ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯦꯕ." "ꯍꯣ, ꯈꯪꯁꯅꯥ ꯏꯕꯦꯝꯃ, ꯅꯪꯅ ꯈꯪꯗꯕꯁꯦ ꯍꯦꯛ ꯂꯩꯇꯦꯗꯀꯣ." "ꯍꯦ ꯑꯉꯥꯡ, ꯅꯪ ꯌꯥꯝꯅ ꯍꯧꯅ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯌꯥꯝꯅ ꯁꯥꯎꯒꯠꯅ ꯂꯩꯔꯤꯕꯖꯥꯠꯅꯤ꯫ ꯏꯆꯦꯇꯔꯣ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯤꯁꯦ? ꯈꯟꯅꯕꯁꯨ ꯑꯗꯨꯝ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯧꯕ ꯑꯣꯏꯔꯤꯅꯤꯗ." "ꯀꯔꯤ? ꯑꯩꯅ ꯀꯗꯥꯏꯗ ꯈꯟꯅꯕ ꯍꯧꯋꯦ? ꯅꯪꯅ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯗꯨꯅ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗ ꯅꯝꯐꯥ ꯐꯥꯗꯨꯅ ꯂꯩꯁꯤꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ?" "ꯀꯔꯤ? ꯑꯩꯕꯨ ꯅꯨꯄꯥ ꯐꯥꯕꯤ ꯑꯣꯏꯅ ꯅꯪꯅ ꯎꯔꯤꯕ? ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯑꯩꯈꯣꯏꯗꯤꯅꯦꯁꯦ ꯃꯤꯒꯤ ꯅꯨꯄꯥ ꯐꯥꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅꯅꯦ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯨꯗꯨꯝ ꯆꯟꯕꯤꯔꯛꯈꯤꯕ꯫ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯁꯨ ꯂꯥꯛꯈꯤꯕ." "ꯍꯩꯇꯧꯉꯝꯕꯤ, ꯅꯪ ꯅꯆꯤꯜꯗꯣ ꯊꯤꯅꯨꯅꯦ! ꯑꯩꯒꯤ ꯅꯨꯄꯥ ꯑꯄꯪꯕ ꯑꯁꯤꯕꯨ ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯈꯩ ꯐꯥꯕꯤꯔꯒ." ꯍꯦ, ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯅꯨꯀꯣ꯫ ꯉꯁꯤꯅꯦ ꯆꯥꯏꯅꯔꯛꯀꯅꯤꯀꯣ ꯉꯁꯤ." "ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ?" "ꯃꯤꯁꯤꯡꯁꯦ ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯅꯔꯗꯤ ꯁꯥꯎꯋꯦ ꯍꯥꯏꯕꯁꯦ ꯃꯌꯦꯛꯅ ꯇꯥꯛꯆꯕ ꯖꯥꯠꯅꯤꯀꯣ꯫ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯈꯠꯅꯕ ꯍꯧꯔꯤꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ꯭ꯔꯥꯕ ꯅꯪꯒꯤꯁꯦ?" "ꯍꯣ, ꯍꯧꯖꯗꯦꯀꯣ. ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯑꯩ ꯁꯪꯖꯗꯦ." ꯇꯊꯣꯠꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ, "ꯆꯥꯛꯁꯦ ꯉꯥꯏꯍꯥꯛꯇ ꯐꯖꯅ ꯆꯥꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ. ꯍꯦꯛ ꯈꯣꯏꯗꯧ ꯑꯁꯤ ꯊꯤꯜꯍꯜꯂꯒ ꯆꯥꯐꯝ ꯑꯃ ꯈꯪꯍꯟꯗꯦꯕ. ꯃꯍꯥ ꯐꯠꯇꯕꯤ ꯅꯨꯄꯤꯅꯦ ꯃꯁꯤ. ꯑꯩꯀꯣ ꯆꯥꯔꯨꯏꯗ ꯑꯃꯠꯇ. ꯌꯥꯝꯅ ꯊꯨꯅ ꯆꯥꯛꯈꯨꯝ ꯑꯁꯦ ꯇꯣꯉꯥꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯃꯈꯣꯏ ꯅꯨꯄꯥꯗꯨꯗ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯈꯤꯁꯅꯣꯕ. ꯑꯩ ꯇꯧꯒꯦꯕ. ꯆꯥꯛ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯒꯦꯕ." ꯁꯅꯥꯍꯟꯕꯤꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯏ, "ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯅꯨꯄꯥꯗꯣ ꯂꯪꯐꯩꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯒꯤ ꯅꯥꯛ ꯑꯁꯤꯗ ꯁꯣꯔꯣ ꯍꯦꯛ ꯆꯦꯡꯁꯤꯜꯂꯒ, 'ꯁ꯭ꯋꯥꯏꯗ ꯃꯤ ꯐꯠꯇꯕ ꯂꯩ. ꯁ꯭ꯋꯥꯏꯗ ꯂꯩꯕ ꯍꯧꯅꯗꯦ. ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯏꯄꯥꯝꯗ ꯂꯩꯔꯨꯁꯤ' ꯍꯥꯏꯅ ꯍꯥꯏꯒꯦꯕ. ꯑꯗꯨꯒ ꯆꯠꯈꯤꯒꯦꯕ ꯈꯪꯅꯤ." "ꯀꯔꯤ? ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯅꯄꯥꯝꯗ ꯄꯨꯔꯤ ꯀꯥꯏꯅ?" "ꯍꯣꯏ ꯏꯆꯦ, ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤꯅꯦ ꯅꯃꯪꯗ ꯐꯥꯎ ꯍꯦꯛ ꯃꯪꯂꯨꯔꯅꯨ. ꯍꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯏꯕꯪꯅꯦ. ꯇꯥꯏꯕꯪꯗ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ." "ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯃꯤ ꯑꯃ ꯆꯥꯛꯍꯟꯒꯦꯕ. ꯑꯩꯁꯦ ꯁꯅꯥꯍꯟꯕꯤꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯌꯥꯝꯅ ꯀꯜꯂꯕꯒꯤ ꯋꯥꯔꯣ ꯏꯆꯦꯒꯤꯁꯦ? ꯉꯁꯥꯏꯗꯒꯤ ꯇꯥꯒꯤ ꯌꯥꯎꯅ ꯁꯨꯝ ꯇꯥꯕꯅꯤ. ꯉꯁꯤꯅꯦ ꯏ ꯍꯩꯒꯠꯂꯛꯇꯅ ꯁꯣꯏꯔꯣꯏꯀꯣ." "ꯍꯣꯏ ꯏꯕꯦꯝꯃ ꯑꯀꯟꯕꯤ, ꯅꯪꯃꯨꯛ ꯅꯃꯥꯏ ꯊꯥꯕ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏꯀꯣ. ꯂꯩꯔꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ." "ꯍꯣ, ꯑꯩꯈꯣꯏꯗꯤ ꯑꯇꯥꯡꯕꯤꯅꯦ, ꯑꯇꯥꯡꯕꯤ. ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯐꯪꯗꯕꯤ." "ꯏꯁ, ꯑꯗꯨ ꯍꯥꯏꯔꯒ ꯅꯪ ꯂꯦꯝꯖꯔꯦꯍꯦ? ꯂꯦꯝꯖꯔꯦꯕ? ꯂꯦꯝꯕ ꯂꯦꯝꯗꯕ ꯑꯩꯈꯣꯏꯗꯤ ꯃꯆꯤꯡ ꯐꯠꯇꯦ. ꯑꯩꯉꯣꯟꯗ ꯍꯧꯔꯛꯄ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ." "ꯍꯣ, ꯑꯗꯨꯅꯅꯤꯗꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯗꯤ. ꯑꯇꯣꯝꯕꯤꯅꯦ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯖꯩꯗꯀꯣ ꯏꯕꯦꯝꯃ." ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯅꯔꯝꯃꯤ, ꯉꯥꯡꯅꯔꯤ. ꯉꯥꯡꯅꯕ ꯂꯦꯞꯇꯦ. ꯍꯨꯟꯅꯔꯕꯗꯤ ꯂꯩꯇꯣꯡ ꯋꯥꯠꯇꯦ ꯍꯥꯏꯕ ꯑꯗꯨꯅꯤ. ꯇꯊꯣꯠꯅ, "ꯑꯩꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒ ꯅꯪ ꯆꯥꯛꯄ꯭ꯔꯥꯕ? ꯑꯇꯣꯝꯕꯤ ꯑꯣꯏꯅꯤꯡꯂꯦ ꯑꯣꯏꯅꯤ, ꯑꯣꯏꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ."
ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯏꯁ ꯃꯃꯥꯏ ꯑꯁꯤ ꯀꯌꯥꯗ ꯊꯥꯔꯤꯕꯅꯤ ꯌꯦꯡꯕꯅꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯦꯝꯖꯔꯕ ꯑꯃꯒꯨꯝꯗ ꯈꯜꯂꯦꯕ ꯃꯁꯤ ꯍꯣ ꯈꯜꯂꯤ ꯑꯩꯈꯣꯏꯗꯤ ꯈꯜꯂꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯨꯔꯒ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤꯕꯨ ꯅꯩꯍꯠꯇꯨꯅ ꯇꯥꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯊꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯏ ꯅꯪꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯇꯣꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯗꯧꯔꯤꯕ꯭ꯔꯅꯦ ꯉꯝꯅꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯅꯪ ꯑꯃ ꯇꯥꯟꯊꯣꯛꯄꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯍꯦ ꯑꯉꯥꯡ ꯅꯪꯅꯦ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯍꯦꯜꯂꯦ ꯐꯖꯅ ꯉꯥꯡꯉꯨꯀꯣ ꯅꯪ ꯑꯁꯨꯃꯥꯏꯅ ꯍꯥꯏꯅꯕꯗꯤ ꯀꯅꯥꯅ ꯁꯤꯟꯕꯤꯒꯦ ꯃꯁꯤ ꯌꯥꯝꯅ ꯍꯧꯗꯧꯔꯤꯗ ꯃꯁꯦ ꯍꯧꯇꯥꯕꯗꯤ ꯀꯩꯅꯣ ꯁꯅꯥꯍꯟꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯣꯡꯃꯗꯤꯅꯦ ꯅꯪ ꯑꯩꯅ ꯅꯁꯝꯗꯣ ꯐꯣꯏꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯇꯊꯣꯠꯅ ꯍꯦ ꯇꯧꯁꯤꯟꯅꯔꯒ ꯊꯣꯛꯈꯤꯅꯨ ꯅꯪꯅ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛꯁꯦ ꯅꯁꯥꯅ ꯁꯦꯡꯖꯧ ꯑꯩꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯇꯣꯏꯅ ꯂꯥꯎꯅꯩ ꯇꯊꯣꯠꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯅ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛꯄꯨ ꯂꯣꯏꯁꯤꯟꯒꯅꯤ ꯁꯨꯛꯂꯣꯏ ꯍꯦꯛ ꯂꯣꯏꯁꯤꯜꯂꯣꯏꯕ ꯃꯍꯥꯛ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯆꯥꯗ꯭ꯔꯤ ꯃꯥꯒꯤ ꯁꯔꯨꯛꯇꯪ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ ꯑꯃꯅꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯉꯥꯛꯇꯅꯤ ꯅꯣꯡꯉꯥꯟꯈꯤꯕ ꯈꯔꯗꯤ ꯀꯨꯏꯔꯤ ꯑꯗꯨꯕꯨ ꯊꯝꯕꯧꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨꯃꯗꯤ ꯂꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯊꯝꯕꯧꯗꯤ ꯊꯕꯛ ꯑꯃ ꯁꯨꯕꯒꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯪꯐꯩꯗ ꯂꯩꯈꯤ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩ ꯃꯍꯥꯛ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯅꯨꯄꯥ ꯑꯃꯅꯤ ꯂꯩꯔꯤꯕ ꯃꯃꯥꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯁꯅꯥꯍꯟꯕꯤ ꯊꯣꯛꯂꯛꯏ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯏ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯃꯥꯒꯤ ꯑꯁꯦ ꯑꯩꯅ ꯍꯧꯒꯠꯇꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕꯨ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯑꯃ ꯁꯨꯝ ꯌꯥꯎꯔꯤ ꯃꯥꯒꯤ ꯃꯁꯝꯗꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠꯅ ꯅꯥꯟꯊꯗꯨꯅ ꯁꯝꯕꯨꯜ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ ꯈꯪꯒꯅꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯕꯅꯤꯅ ꯑꯩ ꯇꯧꯒꯦꯕ ꯃꯁꯤ ꯁꯅꯥꯍꯟꯕꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯤ ꯃꯃꯤꯠꯇꯨꯅ ꯈꯨꯗꯦꯡ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯦꯡ ꯑꯃꯟꯕ ꯑꯃ ꯂꯩꯕꯗꯨꯕꯨ ꯑꯣ ꯁꯤꯗ ꯂꯩꯔꯤ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯈꯨꯗꯦꯡꯗꯨ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯂꯥꯛꯏ ꯃꯥꯡꯒꯣꯜꯗꯨꯗ ꯃꯗꯨ ꯊꯝꯃꯤ ꯃꯈꯨꯠꯇꯨꯅ ꯆꯩ ꯑꯅꯤ ꯄꯥꯏꯔꯤ ꯍꯥꯏꯖꯩ ꯃꯊꯟꯇ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯅꯤꯁꯤꯅ ꯂꯩꯔꯤꯕ ꯈꯨꯗꯦꯡ ꯑꯁꯤꯗ ꯍꯦꯛꯇ ꯊꯤꯜꯂꯒꯦ ꯈꯪꯒꯅꯤꯕ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯕꯒꯤ ꯌꯦꯡꯒꯦꯕ ꯃꯥꯒꯤ ꯃꯊꯃꯣꯏꯅ ꯃꯅꯥꯎꯅꯨꯄꯤ ꯊꯥꯊꯣꯠꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ ꯃꯄꯨꯔꯣꯏꯕ ꯊꯝꯕꯧꯅ ꯃꯍꯥꯛꯄꯨ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯩ ꯑꯃ ꯌꯦꯛꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯅꯤꯗꯨꯅ ꯈꯨꯗꯦꯡ ꯃꯅꯤꯡꯗꯨꯗ ꯊꯤꯟꯕ ꯍꯧꯋꯤ ꯀꯟꯅ ꯍꯧꯅ ꯃꯈꯣꯜ ꯍꯧꯅ ꯊꯤꯜꯂꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯑꯁꯨꯝꯅ ꯊꯤꯜꯂꯕ ꯑꯁꯤꯗꯗꯤ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯇꯊꯣꯠ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯍꯥꯏꯖꯩ ꯀꯩꯅꯣ ꯃꯈꯣꯜꯁꯤꯕꯣ ꯀꯗꯥꯏꯗꯅꯣ ꯑꯁꯨꯛ ꯀꯟꯅ ꯊꯤꯜꯂꯤꯕ ꯑꯁꯤꯕꯣ ꯑꯩꯕꯨ ꯁꯅꯥꯍꯟꯕꯤꯅ ꯀꯟꯅ ꯊꯤꯜꯂꯤ ꯇꯊꯣꯠꯅ ꯑꯩꯕꯨ ꯃꯈꯣꯜꯁꯤ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯅꯣꯡ ꯐꯥꯎꯉꯥꯟꯗ꯭ꯔꯤ ꯊꯤꯠꯂꯤꯕ ꯑꯁꯤꯕꯣ ꯇꯊꯣꯠ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯃꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯇꯧꯕ ꯑꯣꯏꯔꯝꯃꯣꯏ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤꯁꯤꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯩꯅ ꯇꯨꯝꯕ ꯑꯁꯤꯕꯨ ꯀꯥꯏꯅꯕ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩ ꯍꯦꯛꯇ ꯍꯧꯒꯠꯂꯒꯦꯗ ꯁꯅꯥꯍꯟꯕꯤ ꯆꯩꯗꯨꯅ ꯊꯤꯅ ꯈꯠꯂꯤ ꯐꯅ ꯍꯧꯅꯗꯤ ꯊꯤꯟꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂ ꯃꯅꯥꯗꯤ ꯐꯅ ꯀꯟꯕ ꯖꯥꯠꯅꯤꯀꯣ ꯇꯊꯣꯠ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯃꯄꯥꯜꯗꯨꯗ ꯃꯆꯦꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛ ꯎꯔꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯃꯆꯦꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦꯔ ꯏꯆꯦꯒꯤꯁꯤꯗꯤ ꯑꯩꯕꯨ ꯍꯦꯛꯇ ꯇꯨꯝꯕ ꯊꯨꯒꯥꯏꯕꯅꯤꯗ ꯁꯅꯥꯍꯟꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯊꯤꯜꯂꯤ ꯇꯊꯣꯠꯅ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯡꯈꯠꯇꯨꯅ ꯍꯥꯏ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯆꯦꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯇꯁꯦꯡꯅ ꯍꯧꯕꯤꯔꯤꯕ꯭ꯔꯣ ꯁꯅꯥꯍꯟꯕꯤ ꯃꯆꯤꯜꯗ ꯏꯁꯩꯒ ꯑꯣꯏꯅ ꯉꯪꯁꯤꯜꯂꯛꯂꯤ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯊꯣꯠ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯤ ꯈꯪꯂꯥꯎ ꯂꯥꯎꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯐꯝꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯎꯕꯤꯔꯒꯦ ꯉꯥꯎꯔꯕ ꯁꯣꯝꯕꯣ ꯉꯥꯎꯒꯦ ꯍꯥꯏꯔꯒꯅ ꯀꯗꯥꯏꯗꯅꯣ ꯃꯆꯠꯂꯒ ꯉꯥꯎꯕꯤꯔꯨꯔꯣ ꯍꯟꯗꯛꯃꯨꯛꯇꯤ ꯁꯅꯥꯍꯟꯕꯤ ꯊꯤꯜꯂꯝꯕꯗꯨ ꯊꯣꯛꯇꯨꯅ ꯈꯨꯝꯃꯤ ꯍꯦ ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯏꯁ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯀꯥꯏꯗꯅ
ให้ตุ้มไม่ยาดเลยนั่งน่ะดุมนัดทีละดีมีตุ้มไม่ยาดให้ไปสินั่งข้างดับหรอหายอยู่ทิ้งแกยังนัดทีลีบันนี่นั่งกี่ดอกแกให้หนอทิ้งแกทิ้งตุ่มทิ้งดอกแกอาศัยให้ดูนะใจยันนี่ตัวไปดูนะคนเด้งดูดะมุกทีลีแต่โทษนะโอ้นั่งกี่เสียงเงินแต่สิ่งเท่าไรนัดจ้ะอีเจนี่ให้ดูนะข้าเสียจิกดูนะข้างดูนะลักบันไอ้เงินดูสิแต่ผสมเห็นจิลักลับบันนี่นะนั่งข้างกันนี่บันนะนั่งในเงินแต่ใกล้ดูดีบ่านั่งกี่เสียงบุพูแกสิหรองำมาโดนดังบ่แต่โทษที่เฮนเศร้าหนึ่งเลยมาสิอาสุกยังไงบุสิตระบสิบุมาซ้ำเสียเฮกตะพูดอะไรกันได้แต่โทษเช้าวันนี้เห็นมาแล้วดูนะพันจงเซนดูนะมาเจกินมาซ้ำดูตาพูดบ่าวิสนาหันบินะไอ้กี่สองเฮกตะพูดอะไรเนี่ยมาสิมาคุตตะไปรำบัจใจดูท่าดอกดูนะมาสุพุกเอากันเลยอีอะดูกะมาคุตตุนะลามดูนะมานาวนุปีกินมาซ้ำดูพูดบ่าวรำมีน้องพูดกันเลยน่าสมรู้อามันนี่หอยบสิไอ้น่ะพูดกันให้น่ะขลักเลยบสิพันน่ะกุยระบันงั้นสิเลี้ยมน่ะทาริบน่ารู้ว่าดูก๊กจะบอกมาใครพูดกันนั่งงำเลยไอ้กี่พูดไอ้นั่งงำเลยนั่งกี่พูดนี่งั้นสิดีจับจานนี่กระดานนั่งงำแกให้ไปดูยิ่งทุกน้ำตาดิตานะไอ้งอนด่าหัวปะมาตาไอ้น่ะริมน่ะท่ากันดับนั่นเต้สิ่งน่ะไปยังว่าสนาหันบินน่ะแต่ให้บสิงั้นสิดีจับจานน่ะขังงันแกยังน้ำตาดิตานะดูดิอาสมน่ะลองน่ะดูนะมังกรละดูดะมาคุยนี่มาสัมผัสน่ะดูนะยามนักกันขันนารีเลยกายกี่อินี่ตัวบินะมาป้าจ้านะมาคุยตะลากปะดะมังกรดะมาคุยอันนี้นักขันนารีบดูเฮกอุรีมาคุยอันนี้กี่สิมาสัมผัสดูนักขันนารีบกายเนี่ยให้บดูอุยละมาลีเนี่ยก็ยังหาตัวนี้งุนเฮอายุสิดาน่าหันมาใครดีเรานะบักขังตะไตงั้นสิเนี่ยเฮกตะขุดยาวนะบ่มาวงอามันนี่ก็มาสิตอนบีปรับสังเส้นดูนะขันนารีบอันนี้ดูขามีเฮ้ยกะดีโนให้บันนี่นักคุยนี่นักตอริบสิโปนักขุดเชตาดงน้องเฮกะดีโนให้บันนี่น้ำมันดูอีกไก่จะวันนักคุยนี่บ่สมัยนักกันนักขันนักให้บันนี่นักขุดเชตาดงน้องเฮนักคุยบ่ตอนบีนักขันนาริบอันนี้ดูยามนว่านักคำดอกเลยมาหักนะหังกะดีกินโนให้บันนี่นักคุยนี่นักขันนาริบสิบ่สนาหันมินัสัตคอมิอิเนี่ยมาสิกิหินจามิมันบิดูปีสินะไอ้กิซัมเสียพ่อยบีตาหัวรักลีบันนี่มาสิดาตอมบินตะทอตะหังตะทอดนั่งดีกันดิโตบกี้น่าจีเอสิกิมาสัมพูดริบะอิเนี่ยตุมาเนตอริบะสิบุเขาเนริบะให้บะไอ้ดิพมุงเดตุมดูเนเลยจับเลยมาสิได้สิดามานะตุสิกิใจอันนี้สิไปเด็กะคุณเด็กสิตะคอยทิ้งเด็กทิ้งเลยบันนี่สนาหันบียนั่งดีกันดิโตบกี้คุณเด็กทิ้งลิบะอิเนี่ยอิมงสิดาสามูมาตุมลีมาหกดกลิบะเฮ้ยนั่งน่ะสามูไก่ไหนตัวเองก่อนดรอน้องไอ้งอนที่ยามหอกันดูก่อนเฮ้ยตัวมินอะไรอยู่เฮ้ยนัดตีนักคุยนี่บุญนึกสินะนะภาษาหน้าเลยมินะบาสิบุก็ยามไกลเลยก็ให้บันนี่แต่โทษนะอินเนี่ยก็ดีกินนึกสินะนั่นเลยมินะบันโนดาสักยามนะพัดตะบันปีสิบุเฮ้ยบีมานั่งดียามนะพาริเนี่ยอิมายบีมาน้ำมายดูนะมาโรละมาทาริบอีกไก่ไปสุกไก่ดีสุขังเดนี่บีมาดังเดียไอ้ที่ไก่ดีตัวบุกิไม่อีกไก่ด้วยบ้างโหนั่งสินุป้าพาบินี่นุป้าพาบินี่ข้างดับรอมาสิตะโทษนะนกตัวนะไอ้บุญนุป้าพาบิกันโหนั่งดิเนี่ยนุป้าบิตาบินุป้านุกสิบิตาบิให้นุป้าพาบิให้นุป้าบิตาบิมาสิสมหอรก็ต้องรีมาสิอาศัยให้ตัวนะมาก็ตัวเฮกตะลามีตะโทษนะอีเจเนี่ยให้ตัวนะอัตกันบีบกิวารีสมเห็นจิลักลับดีแต่ทุดไอ้ที่มาจิงอารางบิโตเฮกตาหัวกระดาริบะเฮาโรมาจิงอารางพี่เฮาเกะมาจิงลางตะพี่เฮาเกะเฮาโรมาชีเฮกตะมาคุยอันนี้ขันนักให้ดูนะมาคุดอมกลามนี่ดอมินามุคำดีเฮ้ยนักคุยนี่บอกงางมาจารุกะดีโนให้บันนี่ตอริเสียน้ำไม่มาปารีดูอีกไก่นะบันนี่เฮกะดีถุยให้ดูนี่ตอจาริบันขังกันอีบุงวัดทำเบาดะยมด่านด่าละกิสันไลมินาดะบยาดะบนะคุยนี่บุสับจานวาระขันกิอสุกยามนะวะขะยาวดะบะนัดตินักคุยนี่นะตอริบะดุบุไลไก่มามังกะสิดะพะซาริบราให้บะไลไม่ไก่เดะก็นักคุยนี่เสียยาริตะโทนังสุอิมงเดจังวะตะโทมาไม่ดูเพชรให้รำละกะอิมงเดจังคิรามีดอมบีนะสนาหันบีดะให้รักลำมีสนาหันบีนั่งนะอาหลายบะดทกละบันนี่นะว่างางบะคารันมากะดอกมานะดะนะจินดาปอดานะดุนะไลริบะดีซุ่มขัดนาดุนอะไรนี่เล่ไก่มามังเดพัสดีบะอิเนี่ยน้ำมันบอสตุ้มน่าหน้าตาลมรออิงเดจิกนั่นเลยจะรำมันตรอ
ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯊꯝꯕꯧꯅ ꯃꯥꯕꯨꯁꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯕꯅꯤ ꯀꯗꯥꯏꯗ ꯊꯝꯂꯨꯅꯤ ꯍꯥꯏꯒꯦ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦ ꯅꯪꯅ ꯈꯔ ꯍꯜꯂꯨ ꯃꯥꯅꯒ ꯃꯆꯦꯜ ꯈꯔ ꯀꯟꯕꯅꯤ ꯏꯅꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩ ꯏꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯨꯝꯅꯃꯛ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯃꯥꯅꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯊꯝꯂꯤꯕꯁꯤꯗꯤ ꯍꯩ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕ ꯈꯠꯅꯕꯁꯤ ꯗꯥꯎ ꯊꯨꯝ ꯌꯥꯗꯦ ꯃꯄꯨꯔꯣꯏꯕꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯤ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤꯀꯣ ꯏꯅꯦ ꯐꯔꯦ ꯐꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯠꯅꯔꯒꯅꯨꯀꯣ ꯃꯥꯅ ꯋꯥ ꯉꯥꯡꯂꯛꯂꯕꯁꯨꯅꯦ ꯅꯪꯅ ꯍꯦꯛ ꯇꯥꯔꯨ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩꯊꯣꯛ ꯐꯔꯦ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯦ ꯑꯃꯨꯛ ꯈꯠꯅꯔꯛꯀꯅꯨꯀꯣ ꯏꯅꯦꯗꯤꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯏꯅꯦ ꯏꯅꯦ ꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯖꯍꯧꯏ ꯀꯔꯤ ꯑꯩꯅ ꯐꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯥꯅꯗꯤ ꯑꯁꯤ ꯌꯧꯅ ꯐꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯄꯨꯛꯆꯦꯜ ꯐꯕꯅꯣ ꯇꯊꯣꯠ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯎꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯈꯨꯠ ꯐꯥꯎꯕ ꯌꯥꯎꯅ ꯈꯠꯅꯔꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯥꯅꯨꯄꯤꯒꯤꯗ ꯂꯥꯛꯂꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ ꯕꯦꯝꯃꯥ ꯏꯃꯥꯒꯤ ꯁꯅꯥꯍꯟꯕꯤ ꯏꯃꯥ ꯂꯥꯛꯂꯤꯅꯦ ꯃꯁꯤꯕꯨ ꯇꯊꯣꯠꯅ ꯍꯦꯛ ꯇꯥꯔꯗꯨꯅ ꯍꯥꯏꯖꯩ ꯑꯦ ꯀꯅꯥꯅ ꯂꯥꯛꯂꯤꯁꯤꯅ ꯏꯆꯦꯒꯤ ꯃꯃꯥ ꯑꯣꯏꯔꯖꯥꯠꯂꯣ ꯁꯅꯥꯍꯟꯕꯤ ꯃꯄꯥꯗ ꯊꯣꯛꯇꯨꯅ ꯑꯦ ꯏꯃꯥ ꯂꯥꯛꯏꯔꯣ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯀꯥꯈꯠꯂꯣ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯐꯝꯁꯤꯔꯥ ꯌꯥꯅꯤꯗ ꯌꯥꯅꯤꯗ ꯃꯥꯡꯒꯣꯜꯁꯤꯗ ꯑꯗꯨꯝ ꯐꯝꯂꯒꯦ ꯁꯅꯥꯍꯟꯕꯤꯅ ꯐꯛ ꯑꯃ ꯊꯥꯏ ꯃꯗꯨꯗ ꯏꯕꯦꯝꯃꯨꯅ ꯐꯝꯊꯩ ꯅꯪꯕꯨ ꯍꯛꯆꯥꯡꯒ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯅꯨꯡꯉꯥꯏꯔꯤ ꯁꯦꯁꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯛꯄꯅꯤ ꯊꯣꯡꯂꯒ ꯆꯥꯎ ꯐꯔꯦꯗ ꯏꯃꯥ ꯑꯩꯅꯦ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯎꯅ ꯍꯦꯛ ꯆꯥꯊꯣꯛꯎ ꯑꯗꯨ ꯏꯕꯨꯡꯉꯣꯕꯨ ꯂꯩꯇꯕ꯭ꯔꯥ ꯃꯥꯗꯤ ꯂꯩꯇꯤꯌꯦ ꯏꯃꯥ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯪꯐꯩꯗ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯀꯅꯥꯒ ꯂꯩꯔꯤꯕ ꯅꯊꯟꯇ ꯂꯩꯕ꯭ꯔꯣ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯏꯃꯥ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯥꯒ ꯂꯩꯃꯤꯟꯅꯩ ꯇꯊꯣꯠ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯀꯔꯤ ꯑꯩꯕꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯀꯥꯏꯅ ꯃꯃꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩ ꯀꯥꯏꯁꯤ ꯎꯁꯤꯠꯇ꯭ꯔꯤꯅꯤꯅꯦ ꯀꯌꯥꯗꯅ ꯌꯦꯡꯕꯅꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯩꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯣꯔꯤ ꯏꯕꯦꯝꯃꯨꯅ ꯍꯩꯃ ꯅꯪꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤꯒ ꯊꯝꯂꯒ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯃꯥ ꯅꯆꯥ ꯑꯩ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯩꯗꯀꯣ ꯏꯃꯥ ꯐꯔꯤꯔ ꯐꯠꯇ꯭ꯔꯤꯔꯥ ꯅꯆꯥ ꯑꯩ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣꯁꯨ ꯎꯅꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯅꯗ꯭ꯔꯦ ꯏꯃꯥꯅꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ ꯀꯩꯅꯣ ꯏꯃꯥ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯉꯥꯏꯍꯥꯛ ꯂꯩꯈꯣ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯇꯊꯣꯠꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯥꯅꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯂꯩꯔꯣꯏ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯑꯩ ꯇꯧꯒꯦꯕ ꯌꯦꯡꯉꯨ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯋꯥꯏ ꯁꯤꯠꯅꯕ ꯁꯨꯝꯆꯤꯠꯇꯨ ꯄꯥꯏꯗꯨꯅ ꯃꯄꯥꯗ ꯃꯍꯥꯛ ꯊꯣꯛꯂꯝꯃꯤ ꯋꯥꯏ ꯍꯦꯛꯇ ꯁꯤꯠꯄ ꯍꯧꯔꯝꯃꯤ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯖꯩ ꯑꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯛꯏꯁꯤꯕꯣ ꯁꯨꯝꯆꯤꯠꯀ ꯄꯨꯊꯣꯛꯇꯨꯅ ꯋꯥꯏ ꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯣ ꯏꯕꯦꯝꯃꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯝꯃꯥ ꯁꯤꯔꯣ ꯅꯪꯅ ꯊꯕꯛ ꯁꯨꯅꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯊꯝꯃꯤ ꯍꯥꯏꯕꯗꯣ ꯑꯍꯣꯏ ꯃꯥꯗꯤ ꯊꯕꯛꯀ ꯌꯥꯝꯅ ꯐꯕ ꯖꯥꯠꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯐꯕꯅꯣꯗ ꯏꯃꯥ ꯋꯥꯏꯒ ꯁꯤꯗꯤ ꯇꯊꯣꯠ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯤ ꯁꯨꯝꯆꯤꯠ ꯃꯇꯣꯜꯗꯨ ꯐꯔ ꯍꯥꯏꯈꯩ ꯃꯍꯥꯛ ꯋꯥꯏ ꯀꯟꯅ ꯁꯤꯠꯂꯤ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯑꯩꯕꯨ ꯃꯤꯅꯥꯏ ꯀꯥꯏꯅ ꯈꯪꯅꯤꯕ ꯁꯨꯝꯆꯤꯠꯁꯤꯅ ꯍꯦꯛꯇ ꯁꯤꯖꯤꯟꯒꯦ ꯁꯨꯝꯆꯤꯠ ꯃꯇꯣꯜꯗꯨꯅ ꯃꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯏꯗꯨ ꯁꯤꯠꯂꯤ ꯏꯕꯦꯝꯃꯨꯅ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯁꯨꯝꯆꯤꯠꯇꯨꯅ ꯂꯣꯏꯅ ꯊꯦꯡꯕ ꯇꯥꯔꯤꯅꯦ ꯇꯊꯣꯠꯅ ꯍꯣ ꯋꯥꯏ ꯁꯤꯠꯂꯤꯁꯤ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯊꯥꯡꯀꯠꯂꯨ ꯁꯅꯥꯍꯟꯕꯤꯅ ꯁꯥꯎꯅ ꯍꯥꯏ ꯅꯪ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯁꯣꯝꯕꯨ ꯀꯅꯥ ꯑꯣꯏꯗꯨꯅ ꯑꯩꯅ ꯁꯣꯝꯕꯨ ꯎꯁꯤꯠꯀꯗꯣꯏꯅꯣ ꯍꯥꯏ ꯅꯪ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯃꯤꯅꯥꯏ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯆꯞ ꯆꯥꯅ ꯇꯧꯖꯕꯅꯤ ꯏꯕꯦꯝꯃꯨꯅ ꯕꯦꯝꯃꯥ ꯏꯃꯥꯗꯤ ꯍꯧꯒꯠꯂꯛꯏ ꯃꯥꯒꯤ ꯋꯥꯏ ꯈꯨꯁꯤꯠꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯏꯕꯦꯝꯃꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯦꯝꯃꯥ ꯏꯃꯥ ꯆꯠꯂꯦ
ꯅꯈꯣꯏꯒꯤ ꯃꯤꯅꯥꯏꯁꯤ ꯊꯕꯛ ꯌꯥꯝꯅ ꯐꯃꯜꯂꯤꯀꯣ ꯏꯃꯥ ꯉꯥꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯉꯥꯏꯔꯔꯣꯏ ꯑꯩ ꯆꯠꯂꯦ ꯏꯕꯦꯝꯃꯨ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤ ꯃꯃꯥꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯊꯣꯠꯇ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯋꯥꯏ ꯁꯤꯠꯂꯤꯁꯤ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ ꯍꯧꯖꯤꯛ ꯋꯥꯏ ꯁꯤꯠꯄ ꯃꯇꯝ ꯀꯅꯥꯅ ꯍꯧꯖꯤꯛꯄꯨ ꯋꯥꯏ ꯁꯤꯠꯅꯒꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯤꯕꯁꯤ ꯎꯗ꯭ꯔꯣ ꯍꯣ ꯑꯩꯗꯣ ꯋꯥꯏꯁꯦ ꯈꯪꯁꯤꯠ ꯍꯦꯛ ꯁꯤꯠꯅꯤꯡꯂꯛꯄ ꯑꯗꯨꯒꯤꯅꯤ ꯑꯩꯒꯤ ꯏꯃꯥꯅ ꯉꯁꯤꯇꯪ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯌꯦꯡꯁꯤꯟꯈꯤꯕ ꯂꯩꯇꯦꯀꯣ ꯁꯪꯖꯗꯦ ꯃꯁꯤ ꯑꯩꯅ ꯐꯨꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯇꯧꯕꯁꯤꯗ ꯍꯣꯏ ꯑꯩꯈꯣꯏꯁꯨꯅꯦ ꯍꯤꯡꯆꯥꯕꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯤꯌꯦ ꯍꯩ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯊꯣꯠ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯍꯟꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯏ ꯃꯥꯒꯤꯁꯦ ꯇꯣꯛ ꯌꯧꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨꯗꯤ ꯈꯪꯒꯅꯤꯗꯅ ꯅꯪꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯨꯂꯪ ꯂꯃꯟ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯀꯩꯗꯧꯔꯛꯄꯅ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯧ ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯪꯐꯩꯗꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ ꯃꯥꯅ ꯃꯌꯨꯝꯗ ꯊꯨꯡꯂꯕ ꯃꯇꯝꯗꯨ ꯐꯥꯎ ꯃꯌꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯖꯩ ꯊꯣꯡ ꯂꯣꯜꯂꯤꯅꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯅ ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯀꯝꯗꯧꯗꯣꯏꯅꯣꯅꯦ ꯑꯩꯕꯨ ꯃꯥꯒꯤ ꯅꯝꯕꯣ ꯑꯗꯨꯕꯨ ꯗꯥꯔꯤꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯀꯧꯏ ꯍꯩ ꯅꯈꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯔꯅꯦ ꯍꯩ ꯍꯧꯒꯠꯂꯨꯅꯦ ꯅꯨꯃꯤꯠꯁꯦ ꯀꯔꯣꯡ ꯆꯥꯛꯌꯨꯡꯂꯦ ꯑꯩ ꯐꯥꯎꯕ ꯂꯪꯐꯩꯗꯒꯤ ꯊꯨꯡꯂꯔꯤ ꯍꯧꯒꯠꯂꯣ ꯗꯥꯔꯤꯗꯨꯗ ꯑꯃꯨꯛ ꯐꯝꯊꯩ ꯋꯥꯔꯦꯗ ꯇꯧꯔꯤꯁꯦ ꯂꯝꯁꯥꯡ ꯍꯜꯂꯛꯄꯒꯤ ꯍꯛꯆꯥꯡꯁꯦ ꯐꯅ ꯋꯥꯔꯦ ꯑꯃꯨꯛ ꯀꯧꯏ ꯁꯅꯥꯍꯟꯕꯤ ꯍꯩ ꯅꯣꯏꯕꯨ ꯍꯧꯒꯠꯂꯣꯅꯦ ꯑꯩꯅꯦ ꯆꯥꯛ ꯀꯌꯥꯝꯅ ꯂꯥꯝꯂꯤꯕ ꯖꯥꯠꯅꯤꯀꯣ ꯇꯊꯣꯠ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯏꯆꯦꯒꯤ ꯅꯃꯤꯡ ꯄꯜꯂꯒ ꯍꯧꯗꯣꯛꯄꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯡ ꯄꯟꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯍꯩ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯕꯅꯣ ꯑꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯏꯆꯦꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕꯒꯤ ꯋꯥ ꯅꯠꯇ꯭ꯔꯣ ꯇꯊꯣꯠ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯑꯩꯅꯦ ꯌꯥꯝꯅ ꯋꯥꯔꯤꯕ ꯖꯥꯠꯅꯤ ꯇꯧꯁꯤꯟꯅꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯇꯥꯡꯁꯤꯗ ꯁꯅꯥꯍꯟꯕꯤ ꯏꯃꯨꯡꯗꯒꯤ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯍꯥꯏꯅ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕꯁꯦ ꯇꯊꯣꯠꯅ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯥꯜꯂꯦꯕꯨ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯩ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤꯗꯤ ꯅꯪꯅꯤꯅꯦ ꯍꯥꯍꯥꯌꯣ ꯅꯕꯤ ꯃꯩꯈꯣꯏꯗꯤ ꯁꯦ ꯃꯍꯥꯔꯥꯅꯤꯅꯤ ꯃꯥꯜꯂꯤꯁꯦ ꯐꯖꯈ꯭ꯔꯕ ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯃꯥꯅ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤꯕꯅꯤ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯗꯨꯅ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕ ꯍꯩ ꯅꯨꯄꯥ ꯐꯥꯕꯤ ꯅꯁꯛ ꯑꯗꯨꯅꯗꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤꯅ ꯅꯨꯄꯥ ꯑꯃꯠꯇꯅꯗꯤ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯦꯗꯣ ꯆꯍꯤ ꯂꯤꯁꯤꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯄꯪꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯅꯝꯂꯩ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯆꯗꯦ ꯑꯣꯏꯔꯝꯂꯔꯣꯏ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯈꯪꯗꯕꯅꯤꯅ ꯊꯝꯕꯧ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯇꯊꯣꯠꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯁꯠ ꯐꯝꯊꯗꯨꯅ ꯃꯈꯣꯜꯗꯨ ꯈꯔ ꯅꯧꯊꯗꯨꯅ ꯍꯥꯏ ꯂꯝꯁꯥꯡ ꯍꯜꯂꯛꯄꯒꯤ ꯋꯥꯔꯦ ꯍꯥꯏꯗꯥꯏ ꯐꯃꯨꯡꯗ ꯄꯣꯊꯥꯕꯤꯔꯣ ꯂꯥꯛꯑꯣ ꯑꯩ ꯁꯦꯕꯥ ꯇꯧꯖꯒꯦ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯐꯟꯆꯣꯡꯁꯤꯟꯗꯨꯅ ꯍꯣ ꯅꯨꯄꯥ ꯑꯩꯒꯤ ꯅꯨꯄꯥ ꯅꯨꯡꯁꯤꯕ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯥꯗ ꯐꯖꯅ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯏ ꯇꯊꯣꯠꯅ ꯁꯠ ꯑꯃꯨꯛ ꯑꯩꯒꯤ ꯃꯣꯜꯂꯕ ꯃꯣꯝꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯂꯣ ꯂꯥꯛꯑꯣ ꯑꯃꯅ ꯑꯃꯨꯛ ꯆꯤꯡ ꯁꯅꯥꯍꯟꯕꯤ ꯃꯥꯅ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯁꯤ ꯇꯊꯣꯠꯅ ꯑꯃꯨꯛ ꯃꯈꯣꯏ ꯅꯨꯄꯥ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯒꯗꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯌꯦꯠ ꯑꯣꯏꯗ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯊꯝꯕꯧ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯈꯨꯠꯇꯨ ꯐ꯭ꯔꯪ ꯀꯟꯊꯣꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯑꯩ ꯅꯥꯛꯇꯒ ꯅꯈꯣꯏꯅꯦ ꯑꯃꯠꯇ ꯆꯪꯂꯛꯀꯅꯨ ꯑꯩꯅꯦ ꯏꯪꯅ ꯆꯤꯡꯅ ꯑꯝꯇ ꯄꯣꯊꯥꯈꯤꯒꯦ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯩꯔꯞ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯝꯕꯧ ꯆꯥꯛꯈꯨꯝꯒꯤ ꯀꯥꯗ ꯂꯩꯕ ꯐꯃꯨꯡꯗꯨꯗ ꯃꯍꯥꯛ ꯍꯤꯞꯄꯤ ꯍꯤꯞꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯃꯠꯇ ꯐꯠꯇ꯭ꯔꯤ ꯑꯩꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯇ꯭ꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜꯕꯨ ꯁꯦꯝꯗꯣꯛꯀꯅꯤ ꯂꯨꯗꯧꯔꯤꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯦꯛꯇ ꯂꯥꯎꯅꯔꯛꯄ ꯅꯠꯇꯦ ꯃꯁꯤꯕꯨ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯗ꯭ꯔꯥ ꯋꯥꯈꯜ ꯈꯟꯅ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ
ꯁꯅꯥꯍꯟꯕꯤꯒ ꯇꯥꯊꯣꯠꯀꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯂꯝꯗꯦ꯫ ꯊꯝꯕꯧ ꯍꯥꯏꯐꯦꯠ ꯇꯨꯝꯊꯔꯨꯔꯒ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯂꯛꯂꯦ꯫ ꯆꯥꯛꯈꯨꯝꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯂꯩꯍꯧꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯆꯤ ꯀꯔꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯥꯏꯖꯩ, ꯆꯥꯛꯈꯨꯝꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦꯅ, ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯂꯔꯣꯏꯗꯕ ꯖꯥꯠꯂ? ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯊꯝꯕꯧ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯅꯤ ꯑꯩꯗꯤ? ꯊꯝꯕꯧ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯊꯣꯛꯏ꯫ ꯍꯩ ꯁꯅꯥꯍꯟꯕꯤ, ꯇꯥꯊꯣꯠ, ꯅꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ꯫ ꯁꯅꯥꯍꯟꯕꯤꯒ ꯇꯥꯊꯣꯠꯀ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯍꯪꯉꯤ, ꯀꯩ ꯂꯩꯔꯒꯦ? ꯊꯝꯕꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯄꯨꯡ ꯀꯌꯥ ꯇꯥꯕꯗ ꯀꯅꯥꯅ ꯊꯣꯡꯗꯣꯏꯅꯣ? ꯃꯁꯤꯗ ꯇꯥꯊꯣꯠꯅ ꯆꯠꯀꯝꯂꯛꯏ꯫ ꯏꯆꯦꯅ ꯊꯣꯡꯒꯗꯕꯅꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯆꯤꯜꯗꯨ ꯄꯩꯊꯣꯛꯇꯨꯅ, ꯀꯔꯤ? ꯑꯩꯅ ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯖꯗꯣꯏꯕ? ꯅꯪꯅ ꯊꯣꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕ? ꯑꯩ ꯑꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯕ ꯃꯤꯔꯣ? ꯍꯣꯏ ꯑꯩꯈꯣꯏꯁꯨꯅꯦ ꯌꯨꯝꯁꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯕ ꯃꯤ ꯅꯠꯆꯗꯦ꯫ ꯑꯩꯗꯤꯅꯦ ꯆꯥꯛ ꯁꯨꯛꯊꯣꯡ ꯍꯦꯛ ꯊꯣꯡꯂꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯁꯨꯛꯊꯣꯡ ꯍꯦꯛ ꯊꯣꯡꯂꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯍꯩ, ꯃꯤꯒꯤ ꯃꯇꯧ ꯌꯥꯝꯅ ꯇꯝꯂꯛꯀꯅꯨ꯫ ꯍꯣꯏ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯇꯧ ꯇꯝꯖꯈꯤꯕ ꯂꯩꯖꯗꯦ꯫ ꯅꯪ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦ꯫ ꯍꯧꯔꯤꯁꯤꯕꯨ ꯅꯪꯅꯔꯣ ꯑꯩꯅꯔꯣ? ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯂꯥꯝꯅꯕ ꯍꯦꯛꯇ ꯍꯧꯏ꯫ ꯈꯠꯅꯒꯦ ꯇꯧꯔꯛꯏ꯫ ꯃꯁꯤꯗ ꯊꯝꯕꯧꯅ ꯈꯪꯂꯥꯎ ꯂꯥꯎꯏ, ꯍꯩ, ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯀꯔꯤꯅꯣ? ꯎꯅꯕ ꯌꯥꯗꯦ, ꯍꯨꯏ ꯍꯧꯗꯣꯡꯗꯣ꯫ ꯅꯃꯣꯏꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯔꯤꯁꯨ ꯏꯀꯥꯏꯗ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯅꯈꯣꯏ ꯑꯅꯤ ꯐꯨꯗꯕ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯡꯗꯣꯔꯤ꯫ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯁꯅꯥꯍꯟꯕꯤꯒ ꯇꯥꯊꯣꯠꯀ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯩ꯫ ꯊꯝꯕꯧꯅ ꯋꯥ ꯃꯈꯥ ꯇꯥꯏ, ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯈꯠꯅꯅꯤꯡꯂꯕꯗꯤ ꯑꯩꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯆꯥꯛ ꯍꯦꯛ ꯂꯣꯏꯔꯝꯗ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯄꯥꯝꯗ ꯌꯧꯔꯦ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕꯧ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯃꯤꯠꯇꯨꯅ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯩ, ꯅꯪꯅ ꯑꯉꯥꯡꯅꯤ, ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯗꯣꯏꯕ? ꯑꯩꯗꯤ ꯊꯣꯡꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯊꯣꯡꯕ ꯇꯥꯕꯅꯤ꯫ ꯑꯩꯗꯤ ꯊꯣꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯍꯩ, ꯅꯪꯅ ꯑꯉꯥꯡꯅꯤ, ꯅꯪꯅ ꯊꯣꯡꯒꯗꯕꯅꯤ꯫ ꯏꯆꯦꯅ ꯑꯍꯜꯅꯤ, ꯏꯆꯦꯅ ꯊꯣꯡꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯊꯣꯡꯕ ꯉꯝꯂꯣꯏ꯫ ꯍꯣ, ꯑꯩꯁꯨ ꯊꯣꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯖꯍꯧꯏ, ꯑꯩꯁꯨ ꯊꯣꯡꯂꯣꯏ꯫ ꯑꯉꯥꯡ ꯃꯥꯅ ꯉꯝꯕ ꯌꯥꯕ꯭ꯔꯥ? ꯁꯨꯛꯊꯣꯡ ꯍꯦꯛ ꯊꯣꯡꯂꯣꯏ꯫ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯊꯣꯠꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯧ ꯋꯥꯈꯜ ꯈꯟꯅ ꯃꯅꯦꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯅꯦꯇꯣꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ, ꯏꯅꯦ ꯇꯣꯝꯕꯤ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯇꯣꯝꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯀꯥꯈꯠꯂꯣ꯫ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ꯫ ꯇꯣꯝꯕꯤꯅ, ꯅꯪꯕꯨ ꯉꯁꯤ ꯍꯜꯂꯛꯏꯔꯣ? ꯉꯁꯥꯏ ꯑꯌꯨꯛꯇ ꯍꯜꯂꯛꯄꯅꯤ ꯏꯅꯦ꯫ ꯑꯣ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯏꯅꯦ, ꯆꯥꯗ꯭ꯔꯤꯗ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯍꯧꯗ꯭ꯔꯤꯕꯔꯅꯦ? ꯏꯅꯦ, ꯊꯣꯡꯐꯥꯎ ꯊꯣꯡꯍꯧꯗ꯭ꯔꯤꯗ꯫ ꯀꯩꯅꯣꯅꯦꯍꯦ, ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯒꯕꯨ ꯊꯣꯡꯗꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯅꯦ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯂꯧꯇꯥꯅꯗꯨꯅ ꯂꯩ꯫ ꯎꯅꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯎꯕꯨ ꯎꯅꯔꯕ ꯎꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯎꯅꯔꯤ, ꯈꯠꯅꯔꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦꯍꯦ꯫ ꯏꯅꯦꯁꯦ ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯑꯧꯏꯅꯦ, ꯉꯔꯥꯡꯁꯨ ꯑꯌꯨꯛ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯒ ꯇꯥꯊꯣꯠꯀ ꯈꯠꯅꯗꯨꯅ ꯃꯁꯝ ꯍꯨꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯏ꯫ ꯏꯅꯦ, ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯗꯤ ꯋꯥꯈꯜ ꯇꯥꯍꯜꯂꯛꯀꯅꯤ? ꯑꯩ ꯑꯃꯨꯛꯇ ꯏꯪꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅꯤꯅꯦꯍꯦ ꯂꯨꯔꯤꯁꯤ꯫ ꯊꯝꯕꯧ, ꯏꯅꯦꯕꯨ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗꯤ ꯅꯪꯅꯦ ꯅꯨꯄꯥ ꯊꯣꯛꯎ, ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯎ꯫ ꯍꯥꯏꯁꯤꯕꯨ ꯏꯅꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯨꯑꯁꯤꯔꯣ? ꯐꯨꯕ ꯉꯥꯛꯀꯤ ꯋꯥ ꯅꯠꯇꯦ꯫ ꯆꯨꯝꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯐꯨꯕ ꯍꯥꯏꯁꯤꯁꯨ ꯃꯔꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯆꯨꯝꯅ ꯍꯥꯟꯅ ꯍꯥꯏꯗꯨꯅ ꯌꯦꯡꯀꯣ꯫ ꯍꯥꯏꯕꯕꯨ ꯏꯅꯦ, ꯐꯅ ꯌꯥꯝꯅ ꯍꯥꯏꯔ ꯄꯣꯠꯅꯤꯗ꯫ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯔꯝꯂꯤꯕꯅꯤ, ꯆꯥꯛ ꯊꯣꯡꯍꯧꯗꯦ꯫ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯠꯇꯦ, ꯃꯈꯣꯏ ꯑꯅꯤꯅꯕꯨ ꯆꯥꯛ ꯊꯣꯡꯂꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯤꯅꯦ꯫ ꯏꯕꯨꯡꯉꯣ, ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯁꯨꯝ ꯇꯧꯍꯧꯔꯁꯤ꯫ ꯅꯪꯅꯦ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯣ, ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯊꯝꯒꯅꯤ,
ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯔꯕꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯇꯧꯕ ꯍꯩꯕ ꯃꯤꯗꯣ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯣ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯧ ꯑꯃꯒꯤ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯏꯅꯦ ꯑꯗꯨꯅꯕꯨ ꯐꯒꯗ꯭ꯔꯅꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜ ꯌꯥꯎꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯊꯝꯅꯤ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯛꯄ ꯑꯣꯏꯔꯒꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯅꯪꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯌꯨꯝꯗꯨꯗ ꯊꯝꯃꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯠꯇ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯒꯅꯅꯦ ꯑꯅꯤꯃꯛ ꯃꯄꯥꯝꯗ ꯂꯣꯏꯅ ꯆꯠꯍꯟꯈꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯃꯅꯦ ꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥꯃ ꯃꯊꯪ ꯁꯥꯟꯅꯔꯤ ꯊꯝꯕꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯂꯒ ꯃꯑꯣꯡ ꯌꯦꯡꯂꯒꯦ ꯏꯕꯨꯡꯉꯣ ꯌꯦꯡꯂꯨꯔꯣ ꯆꯠꯂꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯋꯥꯈꯜ ꯇꯥꯍꯜꯂꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧꯀꯣ ꯏꯅꯦ ꯑꯩ ꯆꯠꯂꯦꯀꯣ ꯊꯝꯕꯧ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯂꯥꯏꯔ ꯅꯪꯅ ꯍꯧꯔꯛꯄ ꯏꯆꯥꯅꯤ ꯃꯔꯥꯏꯕꯛꯇ ꯇꯝꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯊꯤꯖꯤꯜꯂꯤ ꯃꯥꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯨꯅ ꯆꯥꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯁꯤꯗ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯕꯗꯤ ꯐꯒꯗꯕꯅꯤ ꯊꯝꯕꯧ ꯃꯌꯨꯝ ꯌꯧꯔꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏ ꯍꯩ ꯅꯈꯣꯏꯅꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯑꯩ ꯍꯜꯂꯛꯂꯦ ꯑꯩꯒꯤ ꯆꯥꯛ ꯊꯤꯔꯣꯍꯦ ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀꯗꯤ ꯇꯥꯔꯁꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯊꯝꯕꯧꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯑꯗꯨꯒ ꯌꯦꯡꯉꯤ ꯆꯥꯛꯈꯨꯝꯗꯨꯅ ꯀꯩꯁꯨ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯖꯩ ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯁꯦꯡꯅ ꯆꯥꯛ ꯊꯣꯡꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯊꯧꯁꯥꯗꯕ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯩꯅ ꯋꯥꯔꯛꯄ ꯇꯥꯔꯦꯗꯅ ꯊꯝꯕꯧ ꯈꯔ ꯆꯥꯎꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯂꯥꯎꯏ ꯍꯩ ꯁꯅꯥꯍꯟꯕꯤ ꯇꯊꯣꯠ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯂꯛꯎ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯣ ꯃꯄꯨꯔꯣꯏꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯏꯟꯗꯕ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯎ ꯃꯅꯤꯡꯗꯒꯤ ꯆꯩ ꯑꯃ ꯂꯧꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀꯗꯨ ꯇꯞꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯊꯝꯕꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤ ꯉꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯗꯨ ꯈꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯔꯤꯟ ꯌꯥꯝꯅ ꯇꯟꯕ ꯂꯩꯃꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯄꯨꯔꯣꯏꯕ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯒꯤ ꯊꯣꯡꯉ ꯍꯥꯏꯕ ꯐꯥꯎꯕ ꯊꯣꯡꯗꯕ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯇꯊꯣꯠꯅ ꯑꯩꯁꯨ ꯂꯩꯒꯅꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀ ꯃꯃꯤꯠ ꯑꯅꯤꯗꯨ ꯌꯦꯡꯂꯤ ꯊꯝꯕꯧꯅ ꯀꯔꯤ ꯃꯤꯠꯌꯦꯡ ꯑꯃꯗꯨꯕꯣ ꯆꯩꯁꯤꯅ ꯀꯟꯁꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯀꯜꯂꯛꯑꯒꯦ ꯀꯩꯅꯣ ꯅꯨꯄꯥ ꯆꯩꯗꯨꯅ ꯀꯜꯂꯗꯤ ꯅꯥꯔꯣꯏꯗ꯭ꯔꯣ ꯅꯥꯅꯕꯅ ꯑꯩꯅ ꯀꯟꯗꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯏ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯉꯝꯗꯣꯏ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯅꯄꯣꯠ ꯅꯆꯩ ꯌꯣꯟꯕ ꯍꯧꯕ ꯌꯥꯔꯦ ꯅꯈꯣꯏꯅꯤ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ ꯋꯥꯈꯜ ꯑꯃꯃꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯜꯂꯤ ꯁꯅꯥꯍꯟꯕꯤꯅ ꯈꯜꯂꯤ ꯏꯄꯥꯝꯗ ꯍꯜꯂꯛꯄꯤ ꯑꯣꯏꯅ ꯂꯩꯔꯨꯕ ꯑꯩ ꯄꯥꯝꯗꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯇꯊꯣꯠꯅꯁꯨ ꯈꯜꯂꯤ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯑꯁꯤꯃꯗꯤ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯑꯥꯗꯁꯨ ꯍꯜꯂꯛꯄꯤ ꯃꯌꯥꯝꯅ ꯄꯩꯗꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯌꯥꯎꯅꯤꯡꯗꯦ ꯑꯩꯕꯨ ꯏꯆꯦꯒ ꯄꯨꯟꯅ ꯁꯤꯗ ꯑꯁꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅ ꯐꯗꯧꯔꯤꯕ ꯖꯥꯠꯂꯥ ꯁꯅꯥꯍꯟꯕꯤꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯅꯥꯎꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅ ꯐꯅꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯩ ꯁꯅꯥꯍꯟꯕꯤꯅ ꯏꯅꯥꯎ ꯏꯆꯦ ꯏꯅꯥꯎ ꯏꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯔꯨꯕ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯗꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯅꯨꯡꯁꯤꯅꯅ ꯏꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯁꯤ ꯍꯣꯏ ꯏꯆꯦ ꯃꯃꯥꯡ ꯊꯛꯇ ꯅꯅꯥꯎ ꯑꯩꯅ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯁꯨ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯏꯅꯥꯎ ꯂꯥꯎ ꯏꯆꯤꯜ ꯏꯅꯥꯎ ꯂꯦꯡꯒꯣꯟꯅꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯆꯦꯠꯅ ꯀꯣꯟꯅꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯝꯕꯧ ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯟꯖꯩ ꯃꯍꯥꯛ ꯍꯔꯥꯎꯖꯩ ꯁꯅꯥꯍꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯄꯨꯔꯣꯏꯕꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅ ꯊꯣꯡꯖꯔꯨꯔꯒꯦ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯏꯅꯥꯎ ꯂꯥꯛꯎ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯨꯔꯁꯤ ꯍꯣꯏ ꯏꯆꯦ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯊꯝꯕꯧꯅ ꯍꯥꯏꯖꯩ ꯃꯁꯤꯅꯤꯗꯅ
ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯀꯌꯥꯗ ꯐꯔꯦ ꯑꯩꯁꯨ ꯍꯔꯥꯎꯔꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯅ ꯅꯨꯡꯁꯤꯅꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠꯇꯨꯅ ꯄꯦꯟꯅ ꯌꯦꯡꯖꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯔꯥꯙꯦ ꯀꯧꯕꯤ ꯑꯗꯨꯅ ꯊꯝꯕꯧꯗ ꯍꯥꯏꯔꯤ ꯊꯝꯕꯧ ꯅꯪ ꯃꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗꯀꯣ ꯅꯨꯄꯤ ꯑꯅꯤꯅ ꯅꯌꯨꯝꯗ ꯂꯩꯔꯤ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯄꯨꯝꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯅ ꯅꯅꯤꯡ ꯇꯧꯅ ꯄꯤꯖꯔꯤ ꯏꯗꯣꯝꯆꯥ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯩꯒꯤ ꯏꯇꯧ ꯑꯁꯤꯒꯨꯝꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯇꯝꯅꯔꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤꯕꯅꯤ ꯑꯩ ꯍꯛꯊꯛꯇꯤ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯗꯗꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯣꯜꯍꯜꯂꯣꯏ ꯑꯗꯨꯒ ꯅꯪꯅ ꯀꯔꯝꯅ ꯏꯗꯣꯝꯆꯥ ꯑꯩ ꯍꯥꯟꯅ ꯋꯥꯈꯜ ꯈꯜꯍꯧꯗ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗꯨꯅ ꯑꯩꯒꯤ ꯈꯨꯖꯦꯡ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯄꯨꯔꯨꯔꯤ ꯁꯅꯥꯍꯟꯕꯤ ꯂꯩꯔꯕꯃꯛꯇꯗ ꯑꯩꯅ ꯃꯨꯛꯇ ꯊꯣꯠꯄ ꯄꯥꯝꯂꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯑꯩꯅ ꯃꯥꯕꯨ ꯄꯨꯔꯛꯈꯤ ꯍꯣꯏꯅꯦ ꯊꯝꯕꯧ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯤ ꯅꯨꯄꯤꯗꯅ ꯈꯪꯒꯅꯤ ꯅꯨꯄꯤ ꯑꯃꯠꯇꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯂꯝꯂꯥꯟꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯂꯣꯏꯅꯍꯟꯅꯤꯡꯉꯣꯏ ꯄꯥꯈꯠꯂꯛꯀꯅꯤ ꯈꯝꯕꯜꯂꯛꯀꯅꯤ ꯅꯨꯄꯤꯗꯤ ꯑꯉꯧꯕ ꯀꯨꯟꯗꯣꯟꯅ ꯍꯦꯛ ꯍꯨꯛꯆꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏꯅꯤ ꯍꯥꯏꯅ ꯈꯟꯖꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯅ ꯈꯪꯕꯤꯒꯗꯕꯅꯤ ꯆꯨꯝꯃꯤ ꯏꯗꯣꯝꯆꯥ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯋꯥꯔꯛꯄ ꯊꯦꯝꯖꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯜ ꯃꯅꯥꯎꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯏꯗꯣꯝꯆꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯅꯪꯅꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯀꯣ ꯈꯠꯅꯍꯟꯒꯅꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯍꯜꯂꯨ ꯃꯁꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯣꯏꯅ ꯂꯩꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯅꯆꯥ ꯌꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯖꯧ ꯑꯗꯨꯒꯅꯦ ꯏꯗꯣꯝꯆꯥꯁꯨ ꯅꯈꯣꯏꯗ ꯂꯥꯛꯀꯦ ꯃꯈꯣꯏ ꯑꯅꯤꯒꯁꯨ ꯎꯅꯒꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯦꯛꯇ ꯂꯥꯛꯄꯤꯌꯨ ꯑꯗꯣ ꯂꯥꯛꯀꯗꯕ ꯑꯣꯏꯗꯤ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯄꯤꯌꯨꯀꯣ ꯆꯥꯛꯀ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏ 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 ꯂꯥꯛꯁꯤ ꯉꯥꯏꯗꯅ ꯐꯔꯦ ꯐꯔꯦ ꯏꯗꯣꯝꯆꯥ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯥꯙꯦ ꯃꯌꯨꯝꯂꯣꯝꯗ ꯆꯪꯍꯧꯔꯤ ꯊꯝꯕꯧꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯅ ꯐꯤ ꯐꯅꯦꯛ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯊꯣꯠꯅ ꯍꯥꯏ ꯏꯆꯦ ꯑꯩꯒꯤ ꯐꯤꯁꯤ ꯐꯖꯗ꯭ꯔꯥ ꯃꯆꯨꯁꯦ ꯏꯪ ꯏꯪ ꯂꯥꯎꯏ ꯏꯆꯦꯗ ꯏꯜꯂꯕꯗꯤ ꯁꯣꯏꯗꯅ ꯐꯖꯒꯅꯤ ꯐꯖꯔꯣꯏꯗ꯭ꯔꯅꯦ ꯈꯪꯗꯦꯗ ꯏꯅꯥꯎ ꯇꯨꯇꯨ ꯁꯤꯒꯤ ꯃꯩꯔꯤ ꯃꯈꯣꯡ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯁꯤꯒ ꯄꯥꯔꯒ ꯏꯜꯂꯗꯤ ꯁꯣꯏꯗꯅ ꯐꯖꯅꯤ ꯍꯌꯦꯡ ꯏꯄꯥꯝꯗ ꯏꯆꯦꯒ ꯆꯠꯄꯗ ꯏꯆꯦ ꯅꯪꯅ ꯁꯤ ꯏꯜꯂꯨꯀꯣ ꯍꯣꯏ ꯍꯣꯏ ꯊꯝꯕꯧ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯍꯥꯛ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ